mayamda karigumba kharada haijage video asi mamangda thagatchagrabani amuk nauna khara semdok sijin tawraga thagatjabani pumnamakpu taramna okcheri ngasi mayangi mafamda amuk explain tawjagadoriba film asigi mami The Boy Who Harnessed the Wind. Film asi William Kamkwamba amadi Bryan na iba The Boy Who Harnessed the Wind haiba biography aduda yumpham oiraga puthokpani. Film asi 2019 gi January 25 da release tawkhibani. Film asina fangkhiba rating singdi IMDb da 10 gi manungda 7.6, Rotten Tomatoes da 88% gi fresh rating fangi, Google users na 92% gi like viri. Film asigi director Chiwetel Ejiofor. Film asida saktam langniba singdi William Kamkwamba gi saktam da Maxwell Simba. William gi mapa Chiwetel Kamkwamba gi saktam da director oiriba Chiwetel Ejiofor. William gi mama Agnes Kamkwamba gi saktam da Aisha Maiga. William gi masse Annie gi saktam da Lily Banda. William gi mama naba Gilbert Wimbe gi saktam da Philbert Falakeza. Aduga Chief Wimbe gi saktam da Joseph Marcel. Mike Kasigunda gi saktam da Lemogang Sipa. Film asi William Kauba nupa macha ama khangna windmill ama saduna magi khungung adubu saktang badagi kankhibagi warini. Film asi explain tawba matamda soikiba langkiba yawrasu mayamna ngakbiyu. Aduga channel asida anauba lakpiba oiragadi channel asibusu subscribe tawbiramu. Film asigi ahoba maktada farm amada chujak lokpagi saktam ama ulli. Tanja aduda nupa ama khak lektharakduna khudakta sirami. Siriba nupa adugi mamingna John kawi, mahak Jarmiagi mapani. Mathang sindana makhoigi chanabigi matung inna asibadugi mathau mangam pangthoklami. Aduga magi mapagi thabak khudimak hojikti Jeremiana loina mahu sinnabasu hairami. Mathangi sindana William tape ama semduna leiri. Mahak asi pochai semba saba yamna pamjaba angangni. Tanjadu da magi mapa Chiwetel adu changlaktuna magi radio adu pirau hairai. Aduga amuksu makha tarai. Bamusigi tape tu semdribra. Adudagi William na semba loidri haina khumlai. Madudagi Chiwetel na amuk makha tarai. Yumthak tu khara semjillu. Asi hairaga Chiwetel du farm da kumkhre. Radio du da weather broadcast tawbadusu tarami. Mathangi sendana William na yumthak adu semningai bamusi adu lai. Mahak lakpada William du luanaba honai. Adudagi bamusi na hairai. William nang aigi radio du kadai ta thamkhre. William na khumai Mr. Bamusi numit kharani tadi ngai bikho kadai da yadribano haibadu ai kanna yengi. Adudagi bamusi na amu hairai. Aina nangi baba da su haikrabane. Aina taningba program adu taba phangdre. Tanjadu da William gi mama Agnes na thoraktuna hairai. William nangna radio du semba ngamdrabadi Bamusi gi sel do pithokiba yadra. Adudagi William na amu hairai. Mr. Bamusi ai wasaktuna hairi numit kharani da ngai bikho soidana yana ba semge. Adudagi Bamusi tu chatkhre. Mathang sindana William school dress losilduna harauna mapabu kauduna thorai. Magi dress lebi baduda mapabu su mana yamna thagalami. Magi masi amadi mama du su yamna haraujarami. Asumna William magi mama na ba Gilbert Wimbe ga punna school lakminare. Nakal amadana Chiwetel du har leiba laklami. Mozambique ta su ising ichak thoi haina dukan mapu aduna su wari sarami. Somdana William mama Agnes amadi machi Annie du thabak tawna wari sarami. Agnes na hairai. University loiradi nangi thabak thibada kaisu waroida. Aduga nupina tawba ngammoi haina aina khanjaba thabak singdu soiduna tawba ngamlani. Tanjadu da NUP government haina lauduna lakgi khonjena matarai. Aduga thangnaba sindana Chiwetel du pochai khara yolunaba chatnaba sem sarami. Magi nupi Agnes na Annie ga yondoriba posing adu puthorai. Tanjadu da Mike Kasigunda su cycle thauduna lai. Mike asi school gi ojani. Mana laklibadu school dani. Mana lakpada Annie su leirambadu da lon haiphe yengnai. Annie makhoi ani gi marakta karigumba mari ama leibagi mawongsu uli. Mathangi sindana Kasokolo haina khangnaba kul adu amu ulai. Aduga headmaster na satra singda wa khara su hairami. Satra sing aduda headmaster na pukning thaukat pa yapa wahai kaya su hairami. Adugi matungda mahangna
awatpa school gi fees sing adu thiraba matungda library card lawba yagani haina su hairami tanja adu da nong surakpadagi satra sing adu loina class ta changna khirami Mike Kachikunda su changaktuna class lawba hore class loibaga William makhoi ani unarami William gi machena magi university placement gi damakni haina envelope ama sinarakpadu William na Kachikunda da pirami Kachikunda na hairai adudi nang William Kamkwamba William na yes sir haina khumlami Kachikunda na amuk makha tarai nangi baba da awatpa fees singdu thina bahayu natrabadi nang school da lakpa yararoi Kachikunda gi wa adu da William na hoi haina khumlami madangi sindana William lairik paringai mama sangai aduga yamna mamme lairik papa du su lemna ba hairami adudagi William na khumai hayeng aikhoi gi science ki test lei adunani mathangi sindana numit kharani haukrabagi matungda makhoi gi test ki result haidokpadu ulai phangniba mark sing adu ipen pendre aduna school matam loiraga William amadi Gilbert tu pochai ati akai hundokpa mafam amada lai makhoi ani na laklibadu battery gumba thengnabra haiduna yengba laklibani gari gumba thengnarabadi maduna numidang lairik paba yagani khanbagini asumna thirakpada battery amakhak thengnarami mathang sindana khulgi chip tuga khuldugi mi kharaga punduna atopa mitop ani ga punna meeting tawbagi saktam amu ulai meeting gi mafam aduda William gi mapasu yaurami mapana William bu mapanda lairuna bahairai meeting aduda hairibadi company gi lakpa nupa ani duna makhoi gi lamda hauriba u sing adu leige haibani adubu chip aduna u sing aduna makhoi gi di ising ichaudagi ngakthoklibani haiduna u adu yoloi hairami adubu Jeremiah di u adu yolani haina ayaba piduna sign tawrami matangi sindana Jeremiah ga Chiwetel ga wari sanarami Chiwetel na hairai u sing aduna aikhoi gi di ising ichaudagi kallibani aduga nangi babana sungyon jolamdraba pot adu nangna yolibasi kari khallibano adudagi Jeremiah na khumlai si na hena aikhoida sel chauna phanggadawribani Chiwetel na mo hairai hujik Mozambique ta ising kanna chauribani adu tabada Jeremiah na khumai Mozambique haiba aisu kasunguda sendoi mayam ama lairibani magi wadu tabada Chiwetel na hairai adu oiradi nang juar sanabadi lepo Jeremiah adu hogalaga sauna hairai karimta waganu uncle Chiwetel aigi babana nang amadi nangi imungda support tawramba adugum soidana isu tawgani Jeremiah na makha amuk tarai nangna taliba seldi nachagi lairik laisuda thadari aduna maram oiraga nangi nachasingna nangbu thadolaga chatkigani smart oiba mi gaidi mafamse thadokuna loina chatkigani aduga aina wasaktuna hairi aina mafam sidagi chatkhinaba sel hek laibaga aigi lamse nangonda pithoamgani Chiwetel na amuk nangi lamdu pamde hairai madudagi Jeremiah na hairai o adudi aigi baba na hairambadu chumnedana nangonda lam asi sinaganu haibadu aduga aina juar sanabada akaibesu karisu leite yengo nongse numi kharani chure adubu aikhoidi juar adum sanaduna lei mathangi sendana William uchek phanaba kanna honari tanja aduda horaina u kakpaki makhol tarai William na yengthoklubadadi u mayam ama yanthatpagi saktamadu urami mathangi sindana amu William du mana pharakpa uchek tu puduna magi mamanaba Gilbert ka punna mafam amada laami ka aduda nupa amakhangna nupi gi maramda wari lirami nupa aduna mafam sida kaigi angang changhalak ino haina hairai madudagi nupa amana mukhumai mahak yamna kok leiba mini adudagi ngasaigi wari liba nupa aduna mu makha tarai angangi mamangda kamaina wari makha tadoino adudagi William na hairai karamba angano nangna hairibase madudagi nupa aduna hairai nupi gi maramda nang kai khange William na mu hairai nangna khangba mayam ado aisu loina khangi William gi waduda mayam du punna nui tanja tu da makhoi gi phonglamniba tep adu battery yaudabadagi leplammi William mayumda battery lawba laklami mana battery lokthokpagi makhol du tabada mamana enira haina hanglami William tapna sangchinduna natte haina khumlai aduga wa makha amuk tarai aigi fees adu hayeng aina school chappada pugiba yagadra madudagi mapana khumlai nong asi lepkhraba matung aikhoigi mahai marongsi thaba yaraba kanda fees ado soidana thigani
Williamna adubu baba haina wa hairakpa haubada mapana marak thatuna hairaki nangsu meeting du khanghoriba natra makhoina usingdu loina yanthatkre hojikti lamdu ising chawwa yana leire William makha taramdana ngasagi mafamduda amung lai mahakna mai yamna yawdraba tape adugi battery sing adu wire amana mathang samjinarami aduga tape adu khonglami madudagi mayam adu yamna haraurami mathangi sinda William ga Gilbert kana yum halakpada nong surakpadagi mafam amada nong thuptuna leiringai magi mache eniga Kassigunda ga punna laiminabadu urami William na machi amadi Kassigunda makhoi anigi mari adu Canada su haidokanu haina Gilberta melami mathangi numitni Gilbert ka William ga pochai hundokhom aduda kariguma khara thiri Gilbert na hairai nang hojik kari tawgani nang kaisu tawdana laibadi yaroi kariguma mana nangi isedu mirairaktuna mayamangda ikaiba peraklabadi kamdauba Gilbert na hariba wadu William taramde adugi mahut car battery adu pura uhaina hairai Gilbert na battery du thangna amu hairai nangi isena senior class karaklibadu asumnara William na amu karino nangna hairibadu madudagi Gilbert na hairai madi noi isiegi ojani aduna mana mateng soi panglamgani adunabu university tamba yabagi grade wangna phangba oiramgani Aikhoina junior certificate fawpa phangba ngamdri tanja asida Gilbert na palliba nupa asi Kassigunda buni William battery du check tawna khumai mana grade wangna phangibado nungdang lairik yamna pabagini ai hojik phaw ningsingli matamdudadi aikhoigi kerosene leinaba selsu leirami William na battery check kanna tawringai Gilbert na yot machai ama piduna hairai si season no maduda William na mukhumai sina kai tawdoino Gilbert na hairai sina magi cycle ado thudekpa tarabadi ma aikhoi khungang tanna khongna lakpa ngamgani khanbra asum tawna makhoi ani Mike Kassigunda gi cycle adu thudeke haiduna lai adubu William na mafam adu yaubaga maha thabak adu pangthokpa ngamlaroi hairai adudagi Gilbert na lairik paabada sijananaba cycle mamangda yawriba like adu lokthoknaba hairakpadagi William na like adu lokthoknaba sum honarakpada cycle gi nakanda yawriba dynamo aduda thenglami adudagi William na Gilberta cycle gi khongnet adu ungnaba hairai asumna khongnet adu ungbada mai ngalakpaduda William di yamna haraurami mathang amuk numidangi sin ulai mamaga mapaga wari sabadu William na lona tarami hojingmaki oinadi magi school fees thinaba sel leitri haina magi mapana haibadu tarami adu tabada William thawai yamna nungairamde mathangi sendana William gi headmaster na satra kharagi maming laukthoklammi maduda William gi mingsu yaurami atopa satra sing aduna class sangkhro hairami aduga ming laukthokpada yawba satra sing aduda headmaster na hairaklammi nakhoi makata na school asida lakpa pamlabadi nakhoi gi school fees sing adu thidou asi hairaga headmaster du kadudagi thokre Kassigunda su William na thawai nungaitana lairibadu haiphet yenglamlaga oja sing aduga punna room adudagi thokre mathangi sinda William gi mapa Chiwetel du nong kanna chuba marakta farm aduda leibak tawnaba kanna honari makhoi gi chujak thapam adu ising ka hena leibana maram oiraga pochai amata thaba yadrabani asumna tawribagi maramdi mamangda mi kharana u adu leigi haibada yonthokkhibadudagi tawraklibani using adu hauringaidadi asumna ising ka hena leibasidagi ngathokpa ngamlambani Chiwetel na tawriba mawongduda magi nupisu yam nungaitana yengduna leirami mathangi sindana William mapa machadu Chiwetel na thaina tinarakhiba marup Daniel gi manakta laklami mahangna magi marupta hairami mafam adu ising ichaw mayongnare aduna makhoida u yanba lepnaba amukta haibiyu madudagi Daniel na khumai aina kari haigadawribano Jeremiah na using adu yonthokibani karigenamak lam adu nangonda sinadribano lam adu nangna kanna honajaribani Chiwetel na khumai aisu kai haigadabano khangdre Daniel na makha amuk tarai nangi imung manungi awat apa yengsinnapagi-damak mafamdu nangonda mana sinafam thokpani madudagi Chiwetel na amuk khumlai lam adu zone gini mana peningba mida pibani sida zone hairibasi film horokpada
chujak loklingai lektharakduna laikhidaba nupa aduni tribal gi waduda Daniel na phagi tatholaga wa amada puthorai adubu tribal na serious tana amu hairai nang aikhoi gi mateng amata pangba ngamnaroidra madudagi Daniel na amu hairai nong se kanamtana karisu tawba ngammoi handakna lam ado yamna suolani aduga mathang chahidana lamdo amu ikang thoklani nang sumaina business tawbadi yararoi Daniel na hairibadu tribal karisu khumdana lay amuksu Daniel na hairai nahak using adugi wa adu kauthoklo aduga saving tawbagi wakhal adusu kauthoklo nong asina lepkhraba matung nungsa saraklaba matamda Malawi asida matam sangna saktangba thoklagani mathangi sindana ikang thokpagi saktam amu ulai aduga thangnaba sinda amu tribal na chipka unarami mahangna chipta hairami kasunguda president na lakwa matamduda journalist soidana yaurakani aduna tanjaduda karigumba khara haihausi madudagi nupa amana hairai aikhoina president da dab tawba kashu yaroi madudagi tribal na hairai aikhoina tawgadoribadu dhab natte aikhoi isana isa ngakthok jagadabani mafam masida oiriba thokliba mayam asi khangan bakhakni madudagi nupa aduna mo hairai nangi wakhalda government na aikhoi mafam sida loi sijarasunu haina thadokani khanbra tribal na mo hairai ai khangde adubu karigidama aikhoina mafam sida phamlaga kari oirakani haiduna yengduna sum leigadra mathangi sinda Agnes amadi magi machanupi eni saksangda thabak tawna wari sarami Agnes na hairai ngasidagi chahi kungi mamangda saktangba thoki maduda chipna magi leijaba kharadu miyamda pijaduna mi mayam amagi thawai kanki karigumba handakki mahai marong sina phajana lokpa yaraba adu oirabadi William gi school fees awarpa adubu thiba yarani mamagi wadu tabada enina asawba sakom amada hairai aigi university gi wafamduna kamdauba Agnes na pakhum pirai adumadi ai khangdre ngaihak tumin leiraga enina mu hairai papa si nanga luhonggadaba matik chaba nupaduni haibasi kamdauna khanglaki magi wadu tabada Agnes na hairai kanagumba nangonda wari ga saba yaroklabo nangna hairiba mayam sibo enina noklaga hairai sarakte sumna khangningduna haibani madudagi Agnes na mu hairai nangna khanggadaba amana wimbe sida nangi ni haibada kanamata leite enina ai khangi haina khumai Agnes na makha amuk tarai eni aikhoina nangbu university da soidan thagani naha ase yum amagi mau oiba aduga mama ama amuk oiraktuna punsi loisinkhigedaba natte eni du karisu khumde Agnes na makha amuk tarai nang tasengna hayu kanagumba nanga lona wari ga sanaba leirabra mama na tanja sida hairibasi magi khangnaba nupa leirabra hairibani eni na kanasu leiti haina amuk khumai mathangi sindana William ga Gilbert kadu hanagi potsai langthokpam aduda lai William na battery ama thengnarami mahangna battery ani puthoklaga Gilbert ta hairai battery asi yadre adubu magi cellsing asi lauthoklaga atopa asiga samjinarabadi battery afaba ama soidana semba yagani adubu charge tawbadi darkar taagani mai sijanaraga aikhoina pam asi sijanaba soidana yagani nongsisu karam kanda surakani haibasu ngamde mathang sindana William du masi amada lumduna leiraga school gi assembly loiba ngairaga science ki class da changlai mahakna assembly loiba ngairibasi karigumba assembly yauruba taragadi fees thidaba mayam ama assembly da soidana ming lauthoraklaga tanthorakani khangbagini science ki class loiraga mahakna Kachigunda ka wari sarami William na hairai nangi cycle gi chakana ungba matamda cycle du da yawba bulb adu kamdauna mai ngalaklibano Kachigunda na hairai dynamo gi mateng na ngalibani madudagi William na mu hairai dynamo asi kamdauna mathau tawribano Kachigunda na hairai manungda nupa amakhak yawbani magi makhut ani duna taknabani magi waduda William du maithong du haipet saurap tawi aduga Kachigunda na mu hairai mahak ado magnet ni madudagi William na mu hairai dynamo asi kadaidagi phangani madudagi Kachigunda na mu hairai trading center gumbada hango ahak sure haibadi ngamdre
makoida leirani leiramloi haibadu adubu aigi asidi lilowidaini William na mu hairai adudi aina sage hargadi kari kari changani Kachigundana hairai magnet ama aduga magnetic field adubu thugaiba ngamba posak haibadi wire gumba khara changani nang library da changlaga yengo aduga lairising adudagi kaigumba khara soidana fangani William na mu hairai aigi library card leite madudagi Kachigundana hairai nangna adu leitribagi maramsi hojik phawba ima babana nangi fees thidoktri natra William adu hoi haina mangak nomi Kachigundana makha amuk tarai nangna aigi class yaubada aina Mr. Office da haidokloi haibasi kamdawna khanglibano madudagi William na hairai aina arotpa amma thammi magi watu tabada Kachigunda du nganglapna yengduna hairai arotpa amma William na hairai aigi khulda aigi isebu hege unaba lakpa nupa ama lei William na nupa adu hairibadu atai kana sunate Kachigunda aduni Kachigunda su William na adumna hairakpadudadi tuminna laikre mathang sinda Kachigunda na William bu library room da purai aduga William adu school sigi chhatra oidre tawbatapu makhoi ani experiment amagi thabak tawminari aduna mahakna khangningba mayam adu mafam sida yenghalu haina Kachigunda na hairai library aduda lairiba nupi aduna hairai Mr. Office khanglabra maduda khangle haina Kachigunda na haijilami Kachigunda na asumna minamduna William gi mateng panglibasi magi machega makhoi anina leinariba mari adu haidokini pakhatpagini asum tawna William na mana pamliba lairik adu koithi thibadagi phanglammi mathangi sindana William ati akai hondokham aduda karigumba khara thirammi mathangi sindana amu President lakpadu mayamna taramna opagi saktam amu ulai thauram aduda chief wimbesu wa nganglami mahakna government na makhoi gidamak karisu tawbiraktabadu hairami government da pendaba kaya ama leibadu su phongdoklami asumna mana government gi mayokta wa khara nganglakpaduda president adugi bodyguard aduna mahakpu stage adudagi putharakpaduda William hoi mayam ama changsinarei mayamdu irang sagalakpaduda bling phayar tawraga president adu magi khongbusing aduda chatkirami chief wimbe adu makhoina phurambagi makokta khara soklami Numidangi matamni chief wimbe gi asokpadu mayam ama hangba laknarami William nakal amada leptuna leiringai trial changlai William na hairai karigino asokpa si clinic ta pudribadi trial na khumlai mafam sida safe oibagini William na mu makha tarai makhoi adu amu hana sida lakhigadra William na makhoi haribasi president gi kangbu aduni trial na sorama sangna hondoktuna hairai makhoi lakpa laktaba khangde adubo William nahak hojikti nupa amagumna laiba matam oire kanamtana aikhoigi mateng pangba laklaroi nang aiga punna mahai marong thabasida punna tawminasi mapan hairibadu William su hoi haina khumlai tanjaduda asomdagi nupa amana trial bu kaurakpadagi chatki asumna numit adu haukre mathangi sindana trial du magi chujak sing adu lokpagi saktang mamu ulai aduga imungda chuja adu punna thamlaga magi imung manung wari sari chujak sing adu da yenglaga Agnes na hairai si khaktara masidi beg manga phawba phararoi numit humphuni khak konarani trial na mu hairai hanana humphuni charamlabasu handakti numit humra chatnaba tawba tabani Agnes na mu hairai mathangi mahai marong thagadaba matamsu sahi ama wali sahi ama konaba haibasi oithoklaroi trial na mu hairai aikhoigi saving khara lairidana Agnes na wakhal nungaitana mu hairai trial kaidanungda chaba konararoi mathangi numini trial magi yumthakta kubliba jinga du lokthoklaga yum adu igumlaba amana kopsille aduga yumthaktagi faktatliba jinga aduna yonba lai asumna tawribagi maramdi hujik mafam masida mahi marong asi phajana pandabana chaningai thakningai lektabadagi jinga adu yonthoklaga laigi haina lakpani adubu pochai sing adu aduki matik mamal wangkhatkre asumna tawribasi government asu hanna yengdre tanja aduda opposition gi rally achauba ama lei haiduna yaunaba trial su mayam chanakibaduda matung inakhre mathangi sindana William do school library da amu lai librarian aduna hairai nangna battery du charge tawnaba wheelmin sijanage haiba William na hairai
Battery maiduna pam ama mathau tauhanba yarani adu oirabadi dry season da ising jingkhatlaga aikoina mahai marong adu anirak thaba yaragani adu oirabadi aikoina chinjak tangbagi waribase wararoi magi waduda librarian aduna munna yengduna lei William na makha amuk tarai Mr. Kachigundagi dynamo adu sijanarabadi aina khallibasi soidana tawba yagani Librarian aduna faklangda theliba ghari adu yenglaga hairai adudi magi class ta chatlaga hanguro Mathangi sindana Kachigundaga William gi mache Eniga makhoi ani tu wari saduna leiri Kachigundana hairai aiha khungang sida leithabadi pamdre adubu aina mafam sida leithaba pamdribase problem mayam sigi natte Eni na mu hairai nangna aiga punna chatpa pamlibasi karamba mafamdano Kachigundana hairai Mangochida aigi khangna chanaba lei mafamduda chatlabadi aikoi ani luhonglabasu yarani magi wadu tabada eni du ngakna yengai aduga hairai nang aiga punna chenkhiba pami natra aduga aigi imung manungbusu ikaiba piba pami natra asi hairaga eni du chatpa hawi Kachigundana tanaraktuna hairai ai nangbu sengna nungsi masidagi hena maru oiba ai karino khangde aina bright prize piba ngamlaba kanda aikoi mafamsida amuk lakpa yai Tanja sida bright prize haribasi makhoigi jatigi adugi chanabigi matung inna nupi mayumda nupa mayumna piba pochai natraga selpham adubuni Kachigundana amu hairai aina hariba wafamasi pangthoklaba tungda kari karino tawba yaba soidana tawgani aina wasaklibasini enina amu hairai naha bright prize tu hujimak pibadi ngamloidra Kachigundana hairai Satrasing mahai marong longnabagi school su amata langnadre school phawba chalaiba lepagi phibamda leire wimbe sida aikhoigi kayimta leitre Enina hairai nang school da chatlo asi haraga eni du chatpa hawi Kachigundana tanaraga amuka su hairai ai school gidi kaisu khande aikhoini hojimak chatkrasi ai pumnamak sillage handakti eni du sauna hairai ai ha kamdauna mangochi da chatkadoribano ai ha yaw language su phajana ngangba ngamde Kachigundana mu hairai mafamduda English su ngangnai aduga nang yaw marol su tamba yagani matangi sendana classroom amu ulai aduga ngasidi science ki class atu Kachigundagi mahutta headmaster oina changlai ngahan makhaidi fees thidrasu Kachigundana karisu haidana class atu yahonbani adubu ngasidi headmaster adu oina class atu changlaklabanina William na fees thidana class yawbagina mabu thina chairami William na magi babana fees soidana thigani haijai adubu headmaster aduna tabidre adugi mahuta William da headmaster aduna thina chairai William bu school asidagi tanthokpada natana district asida leiba school amata da tamba yarroi aduga magi pochai sing adu puraga chatkhinaba hairami William ikai na magi pochai sing adu pairaga class adu dagi thorai mathangi sendana William makhoigi ikang thokduna leiriba pham adu yengduna leiri tanja aduda mama thoroklaga hairai nang school da lona class yawbagi pharabra maduda William na mahak school dagi tanthorakle haina khumlagi tanja aduda mi mayam ama chenthorakpaduda kaidoba yawrage hangnubada makhoigi leibaki mahai marongsing adu chamamada yonaba pukhre haina hairai mayam adusu thauriba trucksing aduda tanarami William gi mamana sel khara puthoraktuna man hek ngamliba makhai sel sina konaba chanaba maru marang sing adu lairunaba hairai matangi sendana Agnes ka eniga marai tawduna lairingai nupa amakak changai nupa aduna hairai ai hak cha da thaktabana numinini sure chip ki manakta chanaba hairai adubu chip adudi asibaga pangkhak oihore khanghaudana nupa aduna enina paiba chanaba patra yawba adu munduna chenkhre aduga nakal amadana khonjel khara taragi haiduna yengthoklubada makhoigi chana thaknaba posing thamba adudagi mi mayam amana pochai sing adu puduna chenkhibadu urai hojek mafam asida chak tangba haibadu thoklabanina mayam si amaga mana ngamba huran chenthi tawbagi chang yamna hengalaklabani Agnes pochai sing adu puduna chenkhibadu upaidi leita kaptuna lehore nakal amadana praja mayam aduna go down adu namkhairaga changnaba honari makhoi khara amadi namdana thong adu namkhairaga changhore maduda William su yawhore khara amadi security sing aduna thattuna thamkhre William mana purakpa sel khara duna konaba hawai chengwai adu leirami
Nakal amaduna Chiwetel na halakpada Agnes na thamoi sokna kaptuna hairai. Nang aina chatkinu haiba natra. Chiwetel na amu hairai. William di kadai chatkre. Maduda Annie na khangde hairai. Mathangna numidangi sin amu ulai. Makhoi imung manung wa khanari. Chiwetel na hairai. Aikhoi nongmada chara amakak chaba tare. Aduna karamba matamda chaba haibadu khallu. Maduda Annie na hairai. Madu angawbagi thabakni. Chiwetel Agnes ta onsinduna magi su apambadu hairau haina hairami. Maduda Agnes na chakhau hanglaga tumbadi nungairoi. Aduna aidi numidang oina chaba pami hairai. William da mu hanglubada madi breakfast na hena pami. Aduna ayuk chaningi hairai. Tanjaduda Annie di saungna hawgalaga thokre. Agnes na tanaduna hairai. Karigino nangna babada hangatna khumlibadi. Annie na hairai. Mana aikhoibu mafamsida hundoglaga thamlamba natra. Aikhoi rep tawraga mina hatoklaga thamlamba phau oithoklamba yabani. Annie na William pallaga makha tana wa hairake tawbada Agnes na khupangna tharai. Annie na magi mama mapana William na hena lumna khalli haibagi wakhal amasu leibana matangsida William pusilake tawrakpani. Adubu mama na khupak tharapaduda chap lepkhibani. Agnes na saungna hairai. Nangi babana aikhoibu kanbinaba honabani. Annie na mu hairai. Hojikti chanabasu amata leitre. Adu kaidause haibano ha Agnes na saungna hairakpani. Agnes na makha amuk tarai. Aina nangbu chaba phangdana sellagani haina nangna khalli natra. Aigi khutse kaklaga nangi nabuk thannaba honaraba matamdada nangse aigi isani haibase nangna soidana khangani. Agnes na machanupibu nuksina konbirami. Mathangi sindana makhoi chamin thangminnaba amu ulai. William na magi huiduda chanaba khara pijage tawbada Chiwetel na hairai. Kariguma nangna hui adu mathangdasu pijanaba honaramlaba nangak adu thudi kadabani. Mathang sindana nungdang amu ulai. William machi Annie gi manakta changlaktuna wari sari. William na hairai. Yarabadi aihak Kachigundaga wari amukta sage. William na Kachigunda palakpaduda Annie na mabu kada pusilli. William na makha amuk tarai. Nang Kachigundaga wari sanai haiba ai khangi. Magi cycle da yauriba dynamo adu ai sijanaba pami. Annie na dynamo haina amuk machinda soli. William na amuk makha tarai. Nang aigi iteng pangbiyu. Magi dynamo adu aina sijanaba yanaba amukta haibiyu. Water pump kamdauna semgani haibasu ai khangi. Madu tawraga aina ising purakpa soidana ngamgani. Adubu ai dynamo adudi darka yamna lei. Wahai kharasi hairamlaga William adu Annie ki kadagi thokre. Annie su wakhan munna khanduna lehauri. Asumna numit adusu hawkirami. Mathangi sindana William mayumda halakpada magi mama Agnes tu kaptuna leirami. William na kaidawrage hangubada Annie adu ojaga punna chatkre hairaklami. Masida oja hairibase Mr. Kachigunda buni. Chiwetel na William da saungna hairai. Nang ma ubra hayu. William na ude hairai. Aduda Chiwetel na saungna mu hairai. Nang aingonda oidaba nganglibra hayu. Makhoi kadaida chatkrino. Maduda William na ai khangdi haina amu khumai. Chiwetel na makha amuk tarai. Aigi ichanupi du pura u William. Maduda William na amukasu ai khangdi haina hairubada Chiwetel saungna magi machanupi pura u hairai. William na handangmusu ai karisu khangdi haina khumlai. William machegi kada changlai. Asum jenglakpada dynamo leibadu urai. William mamitagi mapi tana kapi. Mathangi numitni William gi imung manungdu Kachigundana oja oiramba school aduda laktuna headmaster ga unarami. Headmaster na hairai. Aisu angamba mating pange adubu hojingmakkidi magi wadu haiba loidingai Agnes na marak thalai. Aikhoi mangochi da chatnaba sel amata leite. Headmaster na mu hairai. Aigi ngamjabi thakta Kachigundagi lefam thinaba honage. Wari asum sanarakpada Agnes na machanupa bo school dagi tanthokpirakpadusu pendana hairami. Adubu headmaster duna madudi mana natte government nani hairai. Maduda Agnes na karamba government no hairibase. Aikhoi ki chippu phuba government adu natra nangna hairibase. Agnes na pendaba kaya ama hairakpadu headmaster du asum taduna leirami. Aduga hairai. Ai kari tau haibano. Madudagi William na hairai aihak library da changba yagadra. Asumna William du library da changduna lairik khara puthorai. Mana puthorakliba lairik adu wind energy ga mari leinaba lairik ngaktani. Mathangi sinda William mamanaba mayanga pullaga windmill macha ama sanaba honarami.
ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯋꯤꯂꯤꯌꯝꯅ ꯇꯧꯔꯤꯕꯗꯨ ꯊꯥꯖꯔꯝꯗꯦ ꯃꯍꯥꯛꯇꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯗꯅ ꯍꯤꯞꯄꯒ ꯂꯩ ꯑꯁꯨꯝꯅ ꯋꯤꯟꯗꯃꯤꯜ ꯃꯆꯥ ꯑꯗꯨ ꯁꯥꯕ ꯂꯣꯏꯕꯒ ꯇꯦꯞꯇ ꯁꯝꯖꯤꯜꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯋꯤꯟꯗꯃꯤꯜ ꯑꯗꯨ ꯎꯪꯂꯕꯁꯨ ꯃꯩ ꯂꯥꯛꯑꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯎꯪꯂꯕ ꯇꯨꯡꯗ ꯇꯦꯞ ꯑꯗꯨ ꯈꯣꯡꯂꯛꯄꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯅ ꯍꯔꯥꯎꯅ ꯏꯁꯩ ꯁꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯇꯦꯛ ꯑꯀꯥꯏ ꯍꯨꯟꯗꯣꯛꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯣꯠꯆꯩ ꯈꯔ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯤꯞꯇꯨ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯠꯂꯛꯏ ꯇ꯭ꯔꯥꯏꯋꯦꯜꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯇ꯭ꯔꯥꯏꯋꯦꯜꯅ ꯐꯥꯝꯗ ꯂꯩꯕꯥꯛ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯋꯤꯂꯤꯌꯝꯗꯨ ꯃꯥꯒꯤ ꯋꯤꯟꯗꯃꯤꯜ ꯃꯆꯥ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯀꯦ ꯍꯥꯏꯔꯛꯏ ꯋꯤꯂꯤꯌꯝꯅ ꯋꯤꯟꯗꯃꯤꯜ ꯑꯗꯨ ꯇꯧꯔꯒ ꯔꯦꯗꯤꯑꯣ ꯑꯗꯨ ꯈꯣꯡꯏ ꯑꯗꯨꯒ ꯋꯤꯂꯤꯌꯝꯅ ꯋꯤꯟꯗꯃꯤꯜꯗꯒꯤ ꯃꯩ ꯄꯨꯊꯣꯛꯄꯁꯨ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇ꯭ꯔꯥꯏꯋꯦꯜ ꯈꯨꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯤꯂꯤꯌꯝꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩ ꯑꯆꯧꯕ ꯑꯃ ꯁꯥꯕ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯇꯔ ꯄꯝ ꯑꯃ ꯆꯂꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯀꯪꯕ ꯃꯐꯝꯗꯁꯨ ꯄꯝ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯏꯁꯤꯡ ꯆꯤꯡꯈꯠꯇꯨꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯌꯥꯔꯅꯤ ꯇ꯭ꯔꯥꯏꯋꯦꯜꯅ ꯃꯥꯒꯤ ꯋꯥꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯦ ꯋꯤꯂꯤꯌꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯕ꯭ꯂꯦꯗ ꯑꯗꯨ ꯎꯪꯅꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯗꯔꯀꯥꯔ ꯇꯥꯒꯅꯤ ꯅꯪꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯁꯤꯖꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯀꯅꯤ ꯇ꯭ꯔꯥꯏꯋꯦꯜꯅ ꯁꯥꯏꯀꯜ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯤꯂꯤꯌꯝꯅ ꯈꯨꯝꯃꯛꯏ ꯁꯥꯏꯀꯜꯗꯨꯒꯤ ꯆꯀꯥꯗꯨ ꯂꯧꯊꯣꯛꯂꯒ ꯐ꯭ꯔꯦꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯛꯊꯠꯀꯗꯕꯅꯤ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯨꯔꯕ ꯇꯥꯔꯗꯤ ꯁꯥꯏꯀꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯔꯣꯏ ꯍꯟꯗꯛꯇꯤ ꯇ꯭ꯔꯥꯏꯋꯦꯜꯗꯨ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯗ ꯍꯥꯏꯔꯛꯏ ꯋꯤꯂꯤꯌꯝ ꯅꯪ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯋꯤꯂꯤꯌꯝꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯇ꯭ꯔꯥꯏꯋꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯌꯥꯝꯁꯤ ꯆꯥꯗ ꯊꯛꯇꯕꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ ꯅꯪ ꯄꯨꯝꯅꯃꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯇ꯭ꯔꯥꯏꯋꯦꯜꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯄꯣꯠ ꯑꯁꯤ ꯁꯤꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯋꯤꯂꯤꯌꯝꯅ ꯕꯕꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯍꯟꯗꯛꯇꯤ ꯇ꯭ꯔꯥꯏꯋꯦꯜꯗꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯅꯪꯒꯤ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯄꯣꯠꯁꯛꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯋꯤꯂꯤꯌꯝꯁꯨ ꯍꯟꯕ ꯂꯩꯇꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯒꯤ ꯁꯥꯏꯀꯜ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯩ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯩꯗꯨꯅ ꯑꯩ ꯏꯁꯤꯡ ꯑꯃꯗꯤ ꯅꯣꯡ ꯄꯨꯔꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯇ꯭ꯔꯥꯏꯋꯦꯜꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯉꯥꯡꯕ ꯂꯦꯞꯇꯦ ꯋꯤꯂꯤꯌꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯕ ꯕꯕꯥꯅꯗꯤ ꯈꯪꯗꯕ ꯀꯌꯥ ꯂꯩ ꯇ꯭ꯔꯥꯏꯋꯦꯜꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯁꯥꯟꯅꯄꯣꯠ ꯁꯥꯕ ꯉꯝꯃꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯇ꯭ꯔꯥꯏꯋꯦꯜꯅ ꯁꯥꯟꯅꯄꯣꯠ ꯍꯥꯏꯔꯤꯕꯁꯤ ꯋꯤꯂꯤꯌꯝꯅ ꯁꯥꯔꯤꯕ ꯋꯤꯟꯗꯃꯤꯜ ꯃꯆꯥ ꯑꯁꯤꯕꯨꯅꯤ ꯋꯤꯂꯤꯌꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜ ꯀꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯕꯅꯤ ꯃꯗꯨꯗꯒꯤ ꯇ꯭ꯔꯥꯏꯋꯦꯜꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯌꯦꯡꯃꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯁ꯭ꯀꯨꯜ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯑꯄꯪꯕꯒꯤ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯅꯪ ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯒꯅꯤ ꯍꯥꯏꯕ ꯇꯝꯕꯒꯤ ꯃꯇꯝꯅꯤ ꯅꯪ ꯃꯐꯝꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯩꯕꯥꯛ ꯇꯧꯒꯗꯕꯅꯤ ꯇ꯭ꯔꯥꯏꯋꯦꯜꯗꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯋꯤꯂꯤꯌꯝꯅ ꯁꯥꯖꯕ ꯋꯤꯟꯗꯃꯤꯜ ꯃꯆꯥ ꯑꯗꯨꯁꯨ ꯂꯪꯈꯥꯏꯔꯝꯃꯦ ꯋꯤꯂꯤꯌꯝꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯊꯪ ꯑꯃꯨꯛ ꯋꯤꯂꯤꯌꯝꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯒꯤꯜꯕꯔꯠꯀ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯃꯌꯥꯝ ꯄꯨꯟꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯣꯔꯠ ꯂꯣꯝꯗ ꯆꯠꯅꯕ ꯇꯧꯔꯝꯂꯦ ꯋꯤꯂꯤꯌꯝꯅ ꯃꯔꯝ ꯍꯪꯂꯨꯕꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯋꯤꯂꯤꯌꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯗꯨꯗ ꯋꯤꯂꯤꯌꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯁꯤꯔꯣꯏ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯑꯃ ꯊꯤꯔꯒ ꯋꯤꯟꯗꯃꯤꯜ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯁꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯉꯥꯎꯔꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯥꯏꯀꯜꯅꯣ ꯑꯩꯈꯣꯏꯅ ꯂꯧꯔꯨꯗꯣꯏꯁꯦ ꯃꯤ ꯄꯨꯝꯅꯃꯛ ꯈꯨꯡꯒꯪ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯦ ꯅꯥꯀꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯨꯗꯤ ꯁꯥꯟꯅꯄꯣꯠꯅꯤ ꯋꯤꯂꯤꯌꯝꯗꯣ ꯍꯟꯗꯛꯇꯤ ꯀꯟꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯅꯈꯣꯏꯗ ꯎꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯣꯔꯠꯇꯁꯨ ꯆꯥꯅꯕ ꯂꯩꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯣꯏ ꯀꯩꯗꯧꯅꯤ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯥ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯤꯂꯤꯌꯝꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯅ ꯇ꯭ꯔꯥꯏꯋꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯇ꯭ꯔꯥꯏꯋꯦꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯔꯛꯏ ꯋꯤꯂꯤꯌꯝꯅ ꯁꯥꯏꯀꯜ ꯑꯗꯨ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯃꯗꯨꯗ ꯇ꯭ꯔꯥꯏꯋꯦꯜꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯩꯒ ꯐꯨꯅꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯅꯪꯒ ꯐꯨꯅꯕ ꯄꯥꯝꯗꯦ ꯋꯤꯂꯤꯌꯝꯗ ꯁꯥꯏꯀꯜ ꯑꯗꯨ ꯄꯤꯕꯤꯌꯨ
Chiweteldu sauraki makoina phana hairabasu yaramde. William du mapana asauba sakom amaga tawrakliba mawongduda mamanabasinga amuk chatkre. Mathangi sinda William windmill sabada sijanagi haina thamba magi potsai adu puthorai. Aduga amuk mafam amada chatki haina lakpada magi huidusu laknaba haina kaurami. Adubu magi hui adudi sada thaktabana siduna leiramle. William magi asiba hui adu konduna thamoi sokna kaplami. Mathangi sindana Chiwetel adu Sip wimbegi manakta leirami. Tanjaduda Agnesu kaduda changai. Makoi ani mapanda thoraktuna wari sari. Chiwetel na hairai. Ma cycle dugi damakta mamanaba mayam ama laktuna aiga khatnage tawribani. Agnes na hairai. Nahak cycle adu mangonda piraroidra. Maduda Chiwetel na piroi haina khumlai. Agnes wa makha tatana chatpa hawi. Chiwetel su inarai. Agnes chalambadu leplaga maning onthoraklaga hairai. Aidi kayamuk mangne haibasi nang khangbra Chiwetel. Chiwetel du hairakliba mayam adu karino haina ngaklami. Agnes na makha amuk tarai. Aina nangi natung inaruba khuding karigumba kharadi adum mangi. Aina mafamsida lakpadagi aigi ima babasu lapnare. Aduga hujikna lam amuk mangle. Adudagi enisu aikhoiga amuk lapnare. Chiwetel na hairai. Pumnamaksi aingonda loina taisilibra. Agnes na amuk hairai. Ai nangonda taisinba nate aigise nangonda hangbani. Aikhoi karamba matamda mangba se phagani. Aikhoina tawruba honaruba mayam asi amatta oidre. Madudagi makhoi animak wa ngangnada kaptuna leigre. Mathangi sindana William na mafam amada leiringai magi mapa Chiwetel du lai. Wari ngahak saraba tungda magi cycle adu sijananaba ayaba pirami. Mathangi sindana mayam tawduna windmill achauba ama sarami. William na battery adu ahambada charge tawba darka tagani haina mayamda hairami. Asumna numit adu haukhre. Farmda mi mayam ama thabak subagi saktam amu ulai. Tanja aduda ising pam adu start tawrai. Aduga pipe adudagi ising puradi thoktabi matat sum kamthorakpaduda mayamdu yenglami. Kona ising full oina chingkhalakpaduda mayamdu aduki matik haraurami. William bu mapana nuksina konbirami. Asum tawna hojikti mafam aduda mahai marongsu thare. Aduga Sip wimbe adusu leikhidabagi sinamu ulai. Mathang sindana William na huinaw macha ama senaduna leibadu ulai. William na hairai Miss Sikelona School District ki mihusing adu puraktuna windmill asi yanghanba pami hai. Madi sida leiba school amagi scholarship su soidana phangani hai. Adubu ai mafamse thatoktuna chatpa pamdre. Eni lakti fawbadi ai sida leibana chungani. Matang asida Miss Sikelo hairibasi ngasagi school da librarian ogiba miss aduni. William na mu hairai ai sida leiraga nangi nateng pangduna leibana phani khalle. William na asumna hairibasi mapana mamangda farm da thabak tawduna magi mateng pangu haikibaduda hairakpani. Adubu handakti Chiwetel na machanupada school chatnaba hairami. William magi windmill aduda kakhatuna leibagi saktam amu ulai. Aduga film asi matang aswaida loisille. Asumna William na saba windmill gi matengna khungang adugi miyambu amuk hanna aram khawrangbadagi kohalami.